ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯥꯜꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯑꯩ ꯄꯥꯟꯖꯔꯔꯣꯏꯒꯦꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯍꯥꯏꯕꯁꯨ ꯍꯦꯛꯇ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯔ ꯀꯅꯥꯒꯨꯝꯕꯤꯗ ꯁꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯊꯕꯛꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯐꯖꯅ ꯆꯍꯤꯒꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯑꯗꯩ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯕ ꯑꯍꯦꯟꯕ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯂꯪꯊꯣꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ, ꯂꯪꯊꯣꯛꯑꯝꯕꯗꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯗꯅ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ ꯑꯁ ꯃꯥꯗꯧꯅ ꯃꯕꯨꯛꯆꯦꯜꯁꯦ ꯇꯧꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯄꯥꯟꯈꯤꯗꯕ ꯑꯃ꯫ ꯑꯗꯨꯒ ꯂꯩ ꯃꯤ ꯊꯃꯣꯏ ꯈꯔ ꯁꯣꯛꯇꯕ, ꯍꯦꯔꯥ ꯅꯪꯗꯔ ꯅꯨꯄꯤ ꯅꯪꯗꯔ ꯅꯨꯄꯥ ꯍꯥꯏꯔꯒ ꯐꯠ ꯄꯥꯟꯕꯁꯨ ꯂꯩ꯫ ꯑꯗ ꯌꯨꯝ ꯄꯥꯟꯕꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ, ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯒꯅ ꯀꯔꯤ, ꯑꯗꯨꯝ ꯈꯔ ꯈꯟꯒꯟꯕ ꯃꯤꯗꯤ ꯈꯟꯒꯜꯂꯤꯗꯅꯀꯣ, ꯍꯌꯦꯡꯋꯥꯏ ꯀꯔꯤ ꯇꯧꯔꯒ ꯆꯥꯕꯅ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ, ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯀꯪꯖꯥꯏ ꯄꯨꯡꯖꯥꯏ ꯆꯥꯏꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯕꯗꯒꯤ ꯌꯨꯝꯁꯦ ꯑꯌꯥꯝꯕꯅ ꯄꯥꯟꯅꯗꯕꯅꯦꯕ, ꯃꯥꯏ ꯄ꯭ꯂꯥꯟꯗꯣ ꯍꯥꯟꯅ ꯍꯣꯠꯂꯒ ꯀꯣꯟꯅ ꯄꯥꯟꯅꯕꯅ ꯑꯌꯥꯝꯕꯅꯦꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯄꯥꯅꯤꯡꯅ ꯅꯥꯇꯩ ꯆꯥꯕ ꯃꯤꯗꯤ ꯍꯦꯛ ꯍꯥꯏꯔꯛꯇ, ꯅꯨꯄꯤ ꯊꯤꯅꯤꯡꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯍꯦꯛ ꯐꯪꯖꯗ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯅ ꯄꯥꯟꯈꯤꯗꯕꯁꯨ ꯌꯥꯎꯏꯀꯣ, ꯁꯨꯝ ꯂꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯅꯤꯀꯣ꯫ ꯑꯗ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯅꯤꯡꯅꯅꯦ ꯄꯥꯟ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯀꯥꯟꯁꯤꯗꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯁꯥꯅꯁꯨ ꯋꯥꯖꯥꯎꯁꯦ ꯈꯔ ꯉꯥꯡꯖꯕꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯒꯁꯨꯀꯣ ꯏꯖꯠ ꯃꯌꯦꯡ ꯇꯥꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯈꯟꯖꯕ ꯅꯨꯄꯤꯅꯦꯕ ꯃꯥꯁꯦ꯫ ꯑꯗꯩ ꯅꯨꯄꯥꯒꯁꯦ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯊꯤꯡꯉꯥꯎ ꯂꯩꯉꯥꯎ ꯍꯣꯏ ꯀꯥꯏꯅ ꯌꯥꯁꯟꯕ ꯃꯤꯁꯨ ꯅꯠꯇꯦ, ꯈꯔ ꯈꯟꯒꯜꯂꯦ, ꯑꯗꯨꯒ ꯌꯥꯅꯤꯡꯉꯒꯁꯨ ꯍꯦꯛꯇ ꯌꯥꯊꯣꯛꯄ ꯃꯤꯁꯨ ꯑꯣꯏꯔꯛꯇꯦ ꯍꯥꯏꯌꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤꯀꯣ, ꯁꯨꯝ ꯄꯥꯟꯕ ꯃꯇꯝ ꯆꯞ ꯆꯥꯔꯀꯥꯟꯗꯒ ꯁꯣꯏꯈꯤꯕ ꯇꯥꯏꯃꯤꯡ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏ, ꯅꯨꯡꯁꯤꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯨ ꯍꯥꯏꯔꯁꯨ, ꯑꯗꯒꯤ ꯐꯣꯟ ꯋꯥꯔꯤꯃꯛꯇ ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ, ꯃꯥꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛꯀ ꯍꯥꯟꯅ ꯇꯧꯔꯒ ꯅꯪ ꯀꯩꯗꯧꯕꯒꯤ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯅꯣ, ꯀꯩꯗꯧꯕꯒꯤ ꯃꯦꯁꯦꯁ ꯊꯥꯔꯛꯇ꯭ꯔꯤꯅꯣ, ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏ ꯅꯨꯄꯥꯗꯨꯗ ꯈꯔ ꯑꯣꯏꯅꯁꯟꯕꯤ ꯍꯩꯕ, ꯈꯔ ꯀꯦꯖꯕꯤ, ꯅꯨꯄꯥꯅ ꯌꯥꯅꯕ ꯆꯠꯄꯤ,ꯈꯔ ꯍꯩꯒꯟꯕꯤ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯍꯦꯛ ꯌꯨꯝꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯄꯥꯜꯍꯧꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯗ ꯃꯥꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯁꯥꯁꯦ ꯈꯔ ꯏꯒꯣꯁꯨ ꯈꯔ ꯋꯥꯡꯖꯕꯖꯥꯠꯅꯤꯗ, ꯃꯤꯅ ꯍꯦꯛ ꯍꯥꯏꯔꯛꯏꯉꯩ ꯍꯣꯏꯒ ꯇꯧꯕ꯫ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯕꯀꯣ, ꯐꯅ ꯅꯨꯡꯁꯤꯔꯒꯁꯨ ꯅꯨꯄꯥꯅ ꯎꯅꯁꯦ ꯀꯥꯏꯅ ꯑꯍꯥꯟꯕꯗꯒ ꯍꯥꯏꯔꯛꯄꯁꯦ, ꯃꯥꯁꯦ ꯌꯥꯅꯤꯡꯉꯁꯨ ꯊꯕꯛ ꯐꯅ ꯁꯪꯉꯁꯨ ꯃꯥꯁꯦ ꯍꯣꯏꯅ ꯑꯝꯇ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕ꯫ ꯍꯥꯏꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯌꯥꯗ꯭ꯔꯤꯡꯈꯩ ꯅꯨꯄꯤꯁꯦ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤ, ꯃꯃꯜ ꯂꯩꯕ ꯍꯦꯜꯂꯤ ꯀꯥꯏꯅꯒ ꯃꯤꯅꯒ ꯍꯥꯏꯅꯕꯗꯨꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ, ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯥꯁꯤꯅꯒ ꯑꯍꯥꯟꯕꯗꯤ ꯑꯗꯨꯝ 2-3 ꯑꯗꯨꯃꯥꯏꯅ ꯎꯅꯔꯝꯃꯦ ꯍꯥꯏ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯔꯒꯀꯣ, ꯑꯗ ꯃꯥꯁꯦ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯊꯃꯣꯏꯗꯗꯤ, ꯑꯁ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯔꯛꯑꯗꯤ ꯐꯅꯤꯗ ꯀꯥꯏꯗꯤ ꯌꯥꯝ ꯈꯜꯂꯦ ꯍꯥꯏ꯫ ꯑꯗꯣ ꯍꯥꯏꯔꯛꯑꯒꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅ ꯑꯩ ꯁꯪꯗꯦꯗ, ꯑꯩ ꯌꯥꯎꯔꯣꯏꯗ ꯀꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒꯨꯝꯕ꯫ ꯑꯗꯩ ꯋꯥ ꯉꯥꯡꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯤ, ꯈꯔ ꯀꯦꯁꯟꯅꯕꯤꯗꯣ ꯑꯣꯏꯗꯦ, ꯈꯤꯇꯪ ꯔꯤꯖꯥർቭ ꯑꯣꯏꯕꯩ ꯇꯥꯏꯞꯇꯀꯣ, ꯑꯗꯨꯝ ꯃꯤꯅ ꯍꯣꯏ ꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦ, ꯐꯣꯟ ꯊꯝꯃꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ, ꯊꯝꯃꯣ ꯀꯩꯅꯣ ꯅꯉꯣꯟꯗ ꯀꯅꯥꯅ ꯊꯤꯡꯒꯦ ꯀꯥꯏ, ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯤꯅ ꯍꯦꯛ ꯀꯣꯏꯅꯕ ꯃꯥꯒꯤ ꯑꯦꯛꯁꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯥꯁꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯄ, ꯁꯛ ꯌꯥꯝ ꯍꯨꯒꯠꯄ ꯀꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯅ ꯍꯧꯖꯤꯛꯇꯗ ꯁꯨꯝ ꯋꯥꯈꯜ ꯂꯥꯛꯆꯕꯗ ꯃꯥꯁꯦ ꯅꯨꯄꯥꯒ ꯁꯨꯡꯋꯥꯠ ꯋꯥꯠꯇꯕ, ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏꯔꯝꯒꯗꯕ ꯃꯤ ꯃꯥꯟꯕꯖꯥꯠꯅꯤ ꯃꯥꯏ ꯑꯦꯛꯁꯇꯨꯅ, ꯑꯗꯨꯗꯒꯤ ꯇꯣꯛꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏ꯫ ꯑꯗꯩ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯒꯀꯣ, ꯑꯩꯈꯣই ꯅꯨꯄꯥ ꯀꯣꯏꯅꯕ ꯀꯥꯟꯗ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯣꯏꯔో, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯔꯤ ꯃꯇꯥꯒꯤ ꯀꯣꯏꯅꯕ ꯂꯩꯗꯅꯀꯣ, ꯅꯨꯄꯥꯁꯦ ꯑꯩ ꯅꯨꯄꯥꯗꯤ ꯀꯣꯏꯅꯗꯅ ꯑꯗꯨꯝ ꯍꯥꯏꯕ ꯂꯩꯗꯅꯀꯣ, ꯑꯩ ꯅꯨꯄꯥꯗꯤ ꯌꯨ ꯊꯛꯄ꯭ꯔꯥ ꯀꯩꯝ ꯇꯧꯏꯗ ꯄꯥꯈꯪ ꯏꯑꯣꯏ ꯑꯣꯏꯒꯩ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯗꯒꯤ ꯃꯥꯗꯤ ꯌꯥꯝꯅ ꯉꯥꯎꯁꯟꯅꯩ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯣ ꯅꯨꯡꯁꯤꯅꯔꯨꯕꯩꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯥꯏ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯛꯄ ꯂꯩꯌꯦꯕ꯫ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯄꯔꯐꯦꯛ ꯑꯣꯏꯕ, ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯀꯣ, ꯅꯤꯁꯥ ꯄꯁꯥ ꯀꯩꯝ ꯆꯥꯗꯕ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯁꯦ, ꯑꯣꯏꯗ꯭ꯔꯃꯛꯁꯨ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯃꯁꯥꯅ, ꯚꯥꯞꯅ ꯌꯥꯝ ꯁꯥꯒꯠꯄꯗꯤ ꯐꯕ, ꯑꯩꯁꯦ ꯑꯗꯨꯝꯕ ꯅꯨꯄꯥꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯄꯥꯜꯂꯣꯏꯗ ꯀꯥꯏꯅ ꯈꯟꯕ꯫ ꯑꯗꯩ ꯃꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯌꯥꯝꯁꯤꯒꯤ ꯏꯐ ꯐꯖꯕ, ꯏꯍꯦꯟ ꯍꯦꯟꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯗꯣ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯉꯦꯕ꯫ ꯑꯗꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯩ ꯍꯥꯏꯅꯤ, ꯃꯥꯁꯦ ꯁꯔꯛꯁꯦ ꯈꯔ ꯇꯥꯈꯠꯀꯨꯝꯁꯨ ꯀꯩꯁꯨ ꯇꯧꯕꯅꯤꯅ ꯃꯅꯦꯝ ꯃꯟꯗꯣꯟ ꯃꯌꯥꯝꯅꯁꯨ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯥꯗꯗꯤ ꯌꯦꯡꯉꯒꯦ ꯏꯕꯦꯝꯃ ꯀꯥꯏ ꯍꯥꯏꯕꯁꯦ, ꯐꯥꯒꯤ ꯐꯅꯥꯏ ꯑꯣꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒ ꯆꯍꯤ ꯈꯔ ꯌꯥꯝꯃꯛꯄꯗꯤ ꯈꯦꯠꯅꯩꯗꯅꯀꯣ,
ꯅꯪꯅꯗ ꯍꯥꯏꯔꯗꯤ ꯌꯦꯡꯉꯣ ꯅꯪ ꯅꯃꯥꯡꯗꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯐꯖꯕꯗꯗꯤ ꯂꯩꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯅꯨꯄꯥꯗꯗꯤ ꯂꯩꯔꯅꯤ ꯀꯥꯏ ꯑꯃꯨꯛ ꯈꯥꯏꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯄꯥꯡꯅ ꯀꯣꯏꯕ ꯐꯪꯈꯤꯗꯕꯅꯤ ꯑꯗꯣ ꯌꯥꯁꯨ ꯄꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯃꯥꯅ ꯀꯣꯟꯅꯗꯤ ꯌꯥꯝ ꯁꯣꯏꯔꯛꯏꯀꯣ ꯃꯥ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯁꯣꯏꯔꯛꯀꯅꯤ ꯀꯥꯏꯅꯒ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯁꯣꯏꯔꯛꯀꯅꯤ ꯀꯥꯏꯅ ꯈꯪꯖꯔꯝꯃꯒꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯆꯥꯟꯅꯕ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯕꯤꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯊꯤꯗꯅ ꯌꯨꯝꯁꯦ ꯄꯥꯟꯖꯔꯝꯒꯗꯕꯅꯤ ꯍꯥꯏ ꯖꯕꯣꯟꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯇꯝꯁꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯒ ꯈꯔ ꯅꯨꯡꯉꯥꯏꯅꯗ ꯇꯧꯗ ꯅꯨꯄꯥꯁꯦ ꯀꯣꯏꯕꯣꯏ ꯀꯣꯏꯗꯕꯣꯏ ꯇꯧꯔꯒꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏ ꯃꯤꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯈꯪꯅꯖꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯒ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯁ ꯍꯥꯏꯕ ꯇꯜꯂꯤꯗ ꯃꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯀꯩꯝꯇ ꯇꯧꯕꯅꯤ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯌꯥꯝ ꯄꯣꯡꯕꯩ ꯅꯣꯏ ꯈꯪꯗ ꯇꯧꯔꯤꯅꯤ ꯍꯥꯏ ꯃꯃꯥꯟꯅꯕꯅꯒ ꯑꯁ ꯃꯥꯅ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯁ ꯑꯩ ꯆꯣꯞꯄ ꯉꯝꯃꯣꯏ ꯅꯣꯏ ꯅꯃꯥꯟꯅꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯃꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯀꯟꯊꯣꯛꯆꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯟꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯇꯅ ꯅꯧꯅ ꯄꯥꯟꯕ ꯌꯥꯎ ꯃꯇꯝ ꯆꯥꯅ ꯄꯥꯟꯕ ꯌꯥꯎ ꯄꯥꯟꯅꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯄꯥꯟꯕ ꯃꯇꯝꯁꯦ ꯃꯇꯝ ꯆꯞ ꯆꯥꯁꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯃꯃꯥꯒ ꯌꯥꯝ ꯈꯠꯅꯩ ꯃꯃꯥꯅꯁꯨ ꯍꯥꯏ ꯅꯨꯄꯥꯗꯨꯕꯨ ꯇꯨꯀꯥꯗ ꯌꯥꯝ ꯊꯤꯔꯤꯗꯨꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯅꯨꯄꯥ ꯑꯃꯗ ꯒꯨꯟꯗꯣ ꯂꯣꯏꯅ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯒꯅ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯦ ꯀꯌꯥ ꯈꯪꯗꯕ ꯑꯗꯩ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡ ꯖꯛ ꯂꯥꯎꯔꯒꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯀꯌా ꯆꯪꯉꯣꯏ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛꯁꯨ ꯍꯩꯌꯨ ꯑꯗꯒꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯨ ꯌꯥꯎ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯅꯨꯄా ꯈꯝꯗ ꯑꯗꯨꯌꯥꯝ ꯄꯦꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣꯅ ꯃꯃꯥꯅꯗꯤ ꯃꯉꯣꯟꯗ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ ꯃꯇꯝ ꯆꯠꯁꯜꯂꯛꯄ ꯀꯥꯟꯗ ꯃꯤ ꯃꯆꯥꯁꯤꯡꯗꯤ ꯍꯣꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯨꯝ ꯂꯩꯍꯧꯗꯣꯔꯤꯗꯨꯕꯨ ꯍꯥꯏꯗꯤ ꯃꯃꯥꯅ ꯃꯥꯁꯦ ꯂꯤꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯌꯥꯝ ꯈꯟꯖꯕꯗꯣ ꯂꯤꯍꯧꯔꯒ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯍꯧꯒꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯈꯟꯖꯩꯕ ꯃꯥꯁꯦ ꯃꯥ ꯃꯁꯥꯁꯨ ꯈꯜꯂꯤꯅꯤ ꯈꯟꯕꯨꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯕꯛꯅ ꯇꯝꯕꯁꯨ ꯇꯥꯔꯦ ꯑꯗꯩ ꯃꯥ ꯃꯁꯥꯅꯁꯨ ꯇꯥꯍꯟꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯔꯕꯤꯅꯦꯕꯀꯣ ꯃꯇꯤꯛ ꯆꯥꯔꯕꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯈꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗꯒ ꯌꯥꯝ ꯉꯥꯡꯅꯒꯗꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯔꯣꯏꯗꯕꯤ ꯅꯨꯄꯤꯃꯛꯇꯤ ꯑꯣꯏꯔꯔꯣꯏꯕ ꯃꯥꯁꯦ ꯑꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯒꯁꯨ ꯑꯍꯜ ꯂꯃꯟꯅ ꯁꯤꯟ ꯁꯥꯕꯁꯤ ꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯃꯥꯒꯤ ꯐꯔꯦ ꯍꯥꯏꯅ ꯈꯟꯖꯕ ꯁꯤꯁꯦ ꯄꯨꯁꯟꯅꯗꯅ ꯈꯪꯅꯕꯁꯦ ꯇꯧꯋꯦ ꯑꯗꯩ ꯃꯉꯣꯟꯗ ꯇꯧꯒꯗꯕꯁꯦ ꯈꯪꯅꯧꯅꯦ ꯏꯕꯦꯝꯃ ꯅꯪꯒ ꯍꯥꯏꯒꯗꯕꯁꯦ ꯃꯥꯁꯦ ꯃꯌꯥꯝꯅꯁꯨ khitang ꯈꯧꯇꯛ ꯆꯥꯕ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯔꯒꯁꯨ ꯑꯁ ꯑꯁꯤꯉꯥꯡꯁꯦ ꯋꯥꯁꯨ ꯄꯦꯠꯄꯅꯤ ꯑꯗꯒꯤ ꯁꯛꯁꯨ ꯏꯍꯥꯎ ꯍꯥꯎꯇꯕꯅꯤꯗ ꯃꯤꯕꯨꯗꯤ ꯐꯩꯌꯦꯕꯨ ꯍꯥꯏꯔꯒ ꯃꯤꯅ ꯍꯦꯛ ꯈꯔ ꯍꯦꯛ ꯍꯥꯏꯕꯗ ꯍꯪꯒꯣꯏꯕꯗꯣ ꯑꯣꯏꯌꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯥꯅ ꯂꯣꯟꯅ ꯀꯣ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯀꯣꯏꯁꯤꯒꯦ ꯀꯃꯥꯏꯅ ꯊꯦꯡꯅꯁꯤꯒꯦꯅ ꯈꯜꯂꯤꯕꯅꯤ ꯑꯗꯩ ꯀꯨꯝꯍꯩ ꯍꯔꯥꯎꯒꯁꯦ ꯀꯣ ꯆꯠꯂꯦ ꯃꯥꯁꯦ ꯀꯦꯁꯜꯂꯒ ꯆꯠꯂꯤꯕꯅꯤ ꯎꯄꯥꯏꯗꯣ ꯂꯩꯔꯛꯇꯕ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯒꯤ ꯂꯤꯁꯜꯂꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯆꯠꯂꯦ ꯍꯥꯏꯒꯤꯅꯦꯅꯀꯣ ꯑꯗ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯕꯗꯅꯥꯝ ꯇꯧꯕꯤꯔꯤꯕꯅꯤ ꯑꯁ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯣꯏ ꯈꯜꯂ ꯆꯠꯄꯤꯔꯤꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯤꯗ꯭ꯔꯗꯤ ꯏꯔꯥꯡꯅꯤ ꯃꯣꯏ ꯇꯧꯈꯤꯗꯣꯏꯁꯦ ꯀꯥꯏ ꯃꯅꯥꯎꯄꯤꯁꯤꯡ ꯂꯩꯕꯁꯤꯗꯀꯣ ꯃꯥꯅ ꯃꯈꯨꯔꯥꯒꯤ ꯃꯆꯥꯁꯤꯡꯅꯤꯀꯣ ꯃꯥꯅ ꯌꯥꯝ ꯁꯦꯟꯅꯕ ꯃꯥꯅ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕꯒ ꯁꯥꯕ ꯀꯦꯌꯔꯕꯨꯗꯤ ꯂꯧꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯁꯨ ꯆꯥꯟꯁ ꯑꯃꯗꯤ ꯌꯦꯡꯉꯤꯅꯦꯕꯀꯣ ꯃꯥꯁꯦ ꯀꯦꯕ ꯌꯥꯕ ꯑꯃꯨꯛ ꯀꯦꯔꯦ ꯌꯦꯡꯉꯤꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯦꯕꯤꯀꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯄꯥꯏꯌꯦꯕꯀꯣ ꯄꯥꯏꯔꯒ ꯐꯦꯔꯤꯀꯣꯁꯀꯥꯁꯦ ꯃꯥꯁꯦ ꯂꯥꯁꯇꯗꯤꯀꯣ ꯂꯥꯁ ꯎꯄꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥ ꯐꯦꯔꯤꯀꯣꯁꯀꯥꯁꯦ ꯅꯨꯄꯥꯁꯦ ꯈꯔ ꯑꯗꯨꯝ ꯇꯅꯥꯞꯄꯀꯣ ꯈꯔ ꯄꯥꯈꯪ ꯃꯥꯟꯕ ꯌꯦꯡꯕꯗ ꯑꯗꯨꯝ khitang ꯌꯦꯡꯕ ꯌꯥꯕ ꯃꯤꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯐꯦꯔꯤꯀꯣꯁꯀꯥꯁꯦ ꯊꯥꯖꯤꯟꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯋꯦ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯋꯦ ꯑꯗꯩ ꯑꯍꯥꯟꯕꯒꯤ ꯁꯨꯝ ꯍꯥꯏ ꯍꯦꯜꯂꯣ ꯀꯥꯏꯅꯒ ꯍꯥꯏꯅꯔꯒꯀꯣ ꯅꯨꯡꯉꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯇꯪ ꯇꯥꯕꯁꯦ ꯃꯥꯅ ꯍꯦꯛ ꯁꯤꯁꯤꯃꯗꯤ ꯐꯩ ꯁꯤꯁꯤꯃꯗꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯇꯪ ꯇꯥꯕꯁꯦ ꯍꯦꯛꯇ ꯂꯩꯔꯛꯇꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯂꯩꯔꯝꯒꯨꯝꯕ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯥꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯔꯦ ꯀꯨꯏꯔꯕꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯌꯥꯎꯋꯦ ꯃꯥꯒ ꯑꯩꯒꯗꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯗ ꯉꯥꯏꯔꯕꯅꯤ ꯑꯩ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯊꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯃꯥ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥ ꯅꯨꯄꯥꯁꯤꯗ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏ ꯈꯨꯄꯥꯛꯅ ꯊꯥꯏꯌꯦ ꯅꯣꯡꯃ ꯂꯝꯕꯤ ꯃꯄꯥꯟꯗ ꯎꯅꯔꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏꯗꯤ ꯍꯥꯏꯗ꯭ꯔꯕꯀꯣ ꯃꯥ ꯄꯦꯟꯖꯗꯕꯗꯣ ꯃꯥꯅ ꯈꯟꯖꯔꯨꯔꯤꯕꯗꯨꯗꯤ ꯈꯔ ꯐꯕ ꯃꯤꯅꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯥꯎꯖꯅꯤꯡꯕꯗꯣ ꯃꯉꯣꯟꯗ
magi nupi leina nupi tu ki masa songna kitobugi nang atopa nupi se pamino haibagi ma masa yam nungai taba ma phawe boko adumai tawdana lambi pan khubang thagi banu pam su yawi haye ikai basu phawi hai adagi wari se fa sanarani ko mana nupa se manam ko chahi ama kana koina khalak khangna khalak se ko de ebita sum oi bazani da wari se fasana ahambadi fasana sanaramani de maso leirami ba ego do khadi thadok chare hadi ai swai sum le di yaroi hadi mi ba se khongthang se ama thang da sisina soira di magi posi du nungai ta hai ba kitang keno tawra di kitang change taw bodo maso ba kitang change tawe mana ga han hek thazin ba hai de haina de hai mas in taw ju kari no na adu da mai pak pa thabak or ga di ma se adum phagada ba adu na su mai pak ni pa oi khang ba su na ta bani na ko adu bu hona da bi ya de mama yum pandabdi ya desi ma khalle ba hek panda da ma se bera ka de ba adagi sakta khat mandana ko mayum pan khangdri ni na ko mayam na ngang na ba su ma se ngang na haning da ba asman tha je ayo bini yen thong char su haw bana te throi thong ba char su haw te hai sa game pom pa utti pa na haw hong char su wakhal su nungai tre ma je lori wa pham ni si ju ma ne am nungai gi da ba ma su le hai da kamai to bno da yam phajana wari se sanai gnu pa tang ta na de ahlamang gi ming de yek nung se ma so hangjai hai hang ko tana phajana nung sinar ka s da ko tha ani hum de phajana nung sinar ka unabla o ka hai ka s de pas de unab se thoina lakhi da ba ko adu ma se khale ma gi kari asoi ba lei bno khalle ma se adu nupi sina khanje ba ayanda sum mango da call to ba ko sum wari ba tayong ta sana sum ma nu shibagi wahai wata sum phana phane ngang ba nupa ne kitang sargo sum ma ne them ba system man ese yam na mama leita na khalla jala sum ay nupa ko je ne kwai di pam da thabak ne na khanja ba dinu su kitang nu shiba akhoi miyoi ba se to bane ai bu kwai da nu shi mi do adu ma lai tho ni ko ai khakta gi nang khakta gi wa na te si se aya ma loi to bane du ka kwai da gi phatta ba miyoi ge ra maha papi oigera aduna ai se mirai ramaba ko adagi or nang se mirai ramaba si oi nu si khala ni kai akhoi tai bo mi be sing ngau de habdi ya de ko leiba hoi mi khra su hairakani ba ko isu asnu si da kar oi de da kaina ga hoi darkar su oi de nu su nu si de ko adu saunai ba marak khara matam khra do adadi heta adum kitang nungai tab do mane intho mi se kai ginoi madumona nusi bai na te do ga sma ma ti sa dra ga intho mi ba sauning magi ni khangde amagi ni khangde mi ba do ai bu nusi tre khanga ba mi do kaw thok ke ha ba di matam khra to su ngam da ba ne se koi mi ba gi si su karama ma khal no ha ba du de su khangde adumaina ma samna nungai gi te ko ne nungai gi te ba da gi amuk pa se le matam se sel tan da su ya de nupa ko da su ya de mi hi mang de jet meng ta su ya de khalla ga hinge no mama se bazar de chat pane thaba ma gi chat pa jani da thaba ma chat pa se ma se nupa ma theng ne ko nupa se ma se gari ka hani gari chobor gari ma chawra ma se kemta yaw te da mo da kai no ma hining ba gi type tek taw ba khangbra adagi nupa lo yeng ba da ya da paksing sing ba mi su man de yam khara dum cham ba mi ma le ba ko kuchu ngok tak tawi ma mai paklap tawi aduga wangdi wangi nupa se aduga tabang la ga yam na mi sing na sing ba nupa di man da ba ada man hek masu lai sabi na mo da kai no hining ha basta adugum ba thodok se mawang da ma thokra su man stakar oi de ga khalam ba su hauji ma se khan ba ya de khami ma su ke hani a koi irang kitang to bu dong bra gai se pat ka thau ya su ma se kham boy kai boy ske hai tu ja no ka sa da ga khama ga pa ga hai tu de ko hai ra gi le ti khote ga po ka senjen na da na gai do hai pe ga yeng jin na da na de phone wari mu sana da na ka tar father da we ba ma su pa se ha ja hai te de phala ka su yeng ko anu pa se ma na to tali sum jang jale ma to du ba da nu shi ba de dum thamoi de dum phau gre nu pi sina pi si se adagi mo ba ne mi cha na ra ko ha pe khal nok sale ben pi si di chance mang han ya de na isu nok san na khot na to e phone ai se ba sa sana ba se sana ko phone ai se a ba na ma je aseng ba ba da koi first ma na phone wari sa bi sana ba ne ko call sung to na de ma se mama na bi da call to re ko mama na bi se manek to e khan do de paik ta ba yaw makhan su mai contact list yaw जो मथंग तौरगा वारी सुलेतना खोतना ए बजार ले खोली वारी होता सुम सानादना खोतना तौवे अरे फोई सानाबेसदा नुपासिसु मी फोई सानाई माले काइना माने येत ले खनगद्रा को दा सुम लेरे
ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯩ ꯃꯥꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯩ ꯊꯝꯃꯒꯦ ꯈꯣꯠꯂꯒꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏ ꯃꯥꯅ ꯐꯣꯟꯁꯦ ꯀꯛꯑꯀꯥꯟꯗ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯑꯣꯟꯊꯣꯛꯑ ꯅꯣꯛꯁꯟꯕꯅꯦꯕꯀꯣ ꯅꯨꯄꯥꯁꯦ ꯅꯣꯛꯁꯜꯂꯛꯑꯦꯅꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯝꯍꯥꯏ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯎꯕ ꯃꯤꯅ ꯎꯔꯒꯗꯤ ꯃꯣꯏꯕꯥꯅꯤꯒꯤ ꯃꯇꯧꯁꯦ ꯏꯔꯥꯡ ꯇꯧꯅꯩꯅꯤꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯈꯪꯒꯗꯕ ꯃꯤ ꯆꯤꯜꯂꯕ ꯃꯔꯛꯇꯨꯗ ꯈꯪꯕ꯭ꯔꯥ ꯃꯤ ꯃꯥꯒꯤ ꯉꯝꯅꯕ ꯁꯤꯟꯐꯝ ꯁꯦꯟ ꯇꯥꯟꯕꯅ ꯇꯥꯟꯕ ꯃꯇꯧꯅ ꯇꯧꯅꯕ ꯃꯔꯛꯇꯨꯗ ꯃꯣꯏꯁꯨ ꯔꯣꯃꯥꯟꯁ ꯃꯈꯜ ꯑꯃꯅꯤꯗꯣ ꯑꯗ ꯍꯧꯖꯤꯛꯇ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯔꯛꯑꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯕꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯦ ꯏꯄꯥꯜꯗ ꯀꯩ ꯂꯝꯗꯩꯅꯣ ꯈꯣꯠꯇꯩꯅꯣꯅ ꯍꯪꯉꯛꯑꯕꯖꯥꯠꯅꯤꯀꯣ ꯀꯨꯏꯅꯕꯩ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯜꯂꯁꯤꯀꯣ ꯑꯃ ꯍꯪꯅꯔꯦ ꯍꯥꯏꯅꯔꯦꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯁꯤꯗꯩꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯃꯥꯅꯁꯨ ꯍꯪꯉꯦ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯥ ꯈꯣꯠꯂꯛꯇ꯭ꯔꯥ ꯑꯩꯅ ꯒꯥꯔꯤ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥ ꯑꯣꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯃꯥ ꯆꯠꯄꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯦ ꯍꯥꯏꯗꯤ ꯃꯤꯗꯣ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦꯕ ꯑꯗꯨ ꯃꯥꯅ ꯊꯧꯔꯒ ꯅꯨꯄꯥꯗꯨꯅ ꯃꯅꯤꯡꯗ ꯇꯣꯡꯕꯗꯤ ꯀꯩꯁꯨꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯌꯥꯝ ꯍꯦꯟꯖꯟꯕ ꯃꯥꯜꯂꯤꯅ ꯈꯔ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯅꯔꯕꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯍꯦꯛ ꯂꯧꯅꯕꯗꯩꯗꯤ ꯅꯦꯅꯥ ꯇꯥꯔꯦ ꯅꯨꯄꯤꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯁꯥꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪ ꯅꯝꯕꯔꯗꯣ ꯁꯦꯚ ꯇꯧꯒꯦ ꯑꯗꯣ ꯀꯣꯜ ꯇꯧꯁꯜꯂꯛꯑꯣ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯥꯗꯤ ꯑꯃꯨꯛ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯑꯗꯨꯁꯨ ꯎꯕ ꯉꯝꯃꯤꯕꯀꯣ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯣ ꯅꯨꯄꯥꯗꯨꯅ ꯀꯣꯜ ꯇꯧꯁꯜꯂꯛꯑꯦ ꯑꯗꯩ ꯃꯥ ꯅꯝꯕꯔꯗꯣ ꯌꯥꯎꯔꯦ ꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯧꯔꯒ ꯂꯥꯛꯑꯦ ꯊꯧꯔꯒ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯌꯨꯝ ꯌꯧꯔꯦ ꯇꯧꯔꯛꯇꯦ ꯐꯣꯟꯁꯦ ꯇꯧꯔꯛꯀꯗ꯭ꯔꯥ ꯌꯦꯡꯕꯅꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯅꯥꯞ ꯆꯥꯗꯕ ꯀꯝꯄꯅꯤ ꯍꯦꯛ ꯑꯣꯏꯔꯝ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯦꯅꯦ ꯎꯆꯤꯟꯅꯥꯆꯤꯟ ꯍꯦꯛ ꯇꯧꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯉꯁꯥꯏ ꯕꯖꯥꯔꯗ ꯊꯦꯡꯅꯕꯗꯨꯅꯦ ꯈꯣꯠꯄꯗꯨꯅꯦ ꯀꯥꯏꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯧ ꯈꯪꯉꯦ ꯍꯥꯏ ꯅꯨꯄꯥ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯤꯅꯦꯕ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯉꯁꯥꯏ ꯅꯪꯅ ꯂꯧꯍꯧꯔꯤꯗꯨꯗꯤ ꯑꯗꯨꯗ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩ ꯈꯪꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏ ꯍꯥꯏ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯆꯝꯃꯦ ꯅꯨꯄꯥꯁꯦꯀꯣ ꯇꯁꯦꯡꯅ ꯃꯥꯁꯦ ꯑꯆꯝꯕ ꯃꯤꯅꯦ ꯗ꯭ꯔꯣ ꯉꯥꯡꯕ ꯑꯗꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯕꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯥꯎꯅꯕꯃꯛꯇ ꯑꯣꯏꯔꯣ ꯁꯛꯅꯕꯃꯛꯇ ꯑꯣꯏꯔꯣ ꯑꯍꯥꯟꯕ ꯀꯣꯏꯅꯕꯁꯤꯗꯤ ꯇꯥꯍꯟꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤ ꯃꯤꯅ ꯐꯠꯇꯅ ꯎꯈꯤꯅꯤ ꯀꯥꯏꯅꯒ ꯈꯟꯅꯩ ꯀꯨꯏꯅ ꯀꯣꯏꯅꯔꯀꯥꯟꯗꯕꯨ ꯗꯔꯀꯥꯔ ꯇꯥꯅꯗꯕ ꯇꯥꯅꯤꯡ ꯑꯇꯥꯎ ꯈꯟꯗꯣꯛꯅꯔꯛꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯉꯥꯡꯅꯕ ꯁꯛꯅꯕꯁꯦ ꯏꯍꯣꯅ ꯂꯣꯏꯅ ꯇꯥꯕꯤꯅꯤ ꯅꯨꯄꯤꯁꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯪꯉꯦ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯗꯨꯅ ꯀꯅꯥꯅꯣ ꯃꯥꯁꯦ ꯌꯥꯝ ꯍꯪꯒꯜꯂꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗ ꯍꯧꯖꯤꯛꯀꯤꯗꯨꯅ ꯆꯪꯉꯝꯃꯤꯗꯨꯅ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯏꯇꯩꯃꯅꯦ ꯑꯗꯨꯅ ꯑꯩꯈoi ꯏꯃꯥꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯅꯤꯅ ꯂꯣꯏꯅ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯥꯁꯦ IRBꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯜꯂꯦ ꯑꯁ IRB ꯁꯣꯏꯔꯕ ꯑꯗꯒꯤ ꯃꯤꯁꯨ ꯌꯥꯝ ꯆꯝꯕ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯂꯝꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯗꯕ ꯂꯝ ꯑꯣꯏꯕꯀꯣ ꯍꯥꯏꯗꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯗꯨꯃꯛ ꯌꯥꯝ ꯀꯩꯅꯣꯅꯤ ꯂꯋꯥꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯆꯥꯎꯕ ꯌꯨꯝ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯁꯦꯀꯣ ꯑꯩꯁꯦ ꯏꯆꯦ ꯑꯃꯨꯛ ꯍꯥꯏ ꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯏꯆꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯟꯕꯅꯤꯗ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯋꯥꯈꯜ ꯑꯃ ꯈꯟꯖꯕꯗꯨ ꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦꯗ ꯑꯩꯁꯦ ꯊꯤꯔꯛꯄ ꯑꯩꯁꯦ ꯅꯦꯅꯥ ꯇꯥꯔꯦ ꯋꯥꯈꯜꯁꯦ ꯏꯪꯅ ꯆꯤꯛꯑꯦ ꯀꯥꯏ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯃꯃꯥꯗꯁꯨ ꯍꯥꯏꯗꯦ ꯑꯩ ꯁꯤꯃ ꯈꯪꯅꯔꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯨꯔꯒ ꯁꯨꯝ ꯈꯪꯅꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯆꯥꯗꯕ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯈꯤꯗꯕ ꯑꯣꯏꯕꯅꯤ나 ꯍꯥꯏꯗ꯭ꯔꯦ ꯐꯣꯔꯃꯥലിꯇꯤ ꯐꯖꯅ ꯁꯥꯟꯅꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯛ ꯂꯩꯕꯀꯣ ꯑꯩ ꯂꯥꯛꯀꯦ ꯅꯪ ꯎꯅꯕ ꯈꯣꯠꯄ ꯑꯁꯤꯅꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯍꯣꯏꯅ ꯍꯥꯏꯔ ꯃꯣꯏꯒꯤ ꯂꯝꯗꯣ ꯇꯥꯛꯑꯦ ꯑꯗ ꯃꯣꯏꯕꯥꯅꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯅꯩ ꯅꯨꯄꯥꯁꯤꯅ ꯑꯗ ꯄꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯄꯣꯔꯛꯑꯦꯀꯣ ꯃꯣꯏ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯅꯠꯇꯕ ꯉꯥꯅꯨ ꯃꯔꯨꯝꯒꯁꯦ ꯄꯨꯕꯤꯔꯛꯇꯅ ꯃꯥꯅ ꯑꯗꯩ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒꯁꯦ ꯄꯨꯕꯤꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯍꯥꯟꯕ ꯎꯅꯕ ꯂꯥꯛꯄꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯈꯜꯂꯛꯑꯦꯀꯣ ꯑꯁ ꯍꯤꯡꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯄꯥꯁꯤꯅ ꯐꯩꯗꯥꯅ ꯑꯁꯨ ꯌꯥꯝ ꯆꯝꯕ ꯅꯨꯄꯥꯁꯤꯗ ꯂꯩꯕꯅ ꯐꯔꯦꯗ ꯀꯥꯏꯅ ꯈꯜꯂꯦ ꯃꯥꯁꯦ ꯀꯩꯁꯨ ꯍꯥꯏꯐꯦꯠ ꯎꯅꯔꯝꯃꯦ ꯑꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯣꯏꯁꯦ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯒꯦꯗꯒ ꯌꯥꯝ ꯈꯟꯒꯟꯕꯗꯣ ꯏꯆꯦꯁꯦ ꯑꯗꯨꯅ ꯃꯥꯅ ꯈꯟꯕꯅꯤꯅꯀꯣ ꯍꯥꯏꯐꯦꯠ ꯎꯅꯔꯒ ꯃꯥꯁꯦ ꯆꯪꯉꯦ ꯉꯥꯅꯨ ꯃꯔꯨꯝꯒꯁꯦ ꯍꯧꯔꯒ ꯆꯥꯏ ꯍꯥꯏ ꯑꯁ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯀꯣ ꯉꯥꯅꯨ ꯃꯔꯨꯝꯒꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯄꯤꯔꯛꯏꯗꯣ ꯍꯥꯏꯗꯤ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯊꯑꯣꯏꯟꯀꯤ ꯊꯤꯔꯁꯨ ꯌꯥꯝ ꯇꯥꯡꯕꯅꯦꯕ ꯀꯣꯜꯍꯟꯕꯒꯤ ꯌꯥꯝ ꯊꯝꯅꯩꯗꯅꯀꯣ ꯊꯣꯡꯉꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯍꯥꯎꯋꯦ ꯈꯣꯠꯂꯦꯒ ꯇꯧ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯒꯤ ꯑꯗꯨꯝ ꯂꯩꯕꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯔꯟ ꯌꯥꯝ ꯆꯥꯊꯣꯛꯄ ꯄꯥꯝꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯄꯤꯕꯤꯔꯛꯄ ꯈꯔꯗꯣ ꯑꯩꯕꯨ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯃꯤꯗꯗꯤ ꯑꯩꯅꯁꯨ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯅꯤ ꯊꯝꯒꯅꯤ ꯍꯥꯏꯕ ꯃꯤꯗꯥꯅꯦꯕꯀꯣ ꯏꯆꯦꯁꯦ ꯑꯗꯩ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯄꯤꯈꯤ ꯍꯥꯏꯅꯈꯔ ꯅꯨꯡꯁꯤꯅꯔꯛꯄꯀꯣ ꯃꯤꯑꯣꯏꯕꯒꯤ ꯑꯃ ꯂꯩ ꯗꯥꯎ ꯌꯥꯔꯛꯑꯕ ꯃꯔꯤ ꯌꯥꯔꯛꯑꯅꯤ ꯗꯥꯎ ꯌꯥꯔꯛꯇ꯭ꯔꯕ ꯃꯔꯤ ꯌꯥꯔꯛꯑꯔꯣꯏ
ꯐꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯥꯏꯅ ꯃꯥꯒ ꯍꯥꯏꯐꯦꯠ ꯈꯪꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦꯁꯤꯒ ꯗꯥꯏꯔꯦꯛ ꯀꯣꯏꯅꯈꯤꯕꯗꯤ ꯅꯠꯇꯕ ꯀꯩ ꯍꯥꯏꯅꯤ ꯁꯛꯁꯦ ꯌꯥꯝ ꯊꯤ ꯇꯥꯈꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯇꯥꯈꯠꯂꯤꯉꯩ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯇꯥꯈꯠꯄ ꯑꯗꯩ ꯈꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯀ꯭ꯂꯥꯁꯃꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯑꯗꯨꯝ ꯂꯤꯡꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯒ ꯍꯩꯕꯗꯤ ꯅꯠꯇꯕ ꯂꯝ ꯍꯦꯜꯂꯒꯁꯨ ꯃꯀꯣꯛ ꯂꯤꯡꯕ ꯅꯨꯄꯥꯗꯣ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯊꯕꯛ ꯇꯧꯋꯦꯀꯣ ꯅꯨꯄꯥꯁꯦ ꯁꯤ ꯅꯨꯄꯥꯁꯤ ꯁꯨꯝ ꯑꯦꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯏꯆꯦꯁꯤꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯅꯪ ꯎꯗꯕ ꯀꯨꯏꯔꯦꯍꯦ ꯀꯥꯏ ꯃꯃꯥꯡꯗꯁꯨ ꯊꯥꯔꯝꯃꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯨ ꯍꯟꯈꯤꯀꯣ ꯍꯜꯂꯒ ꯑꯗꯨ ꯃꯇꯝꯗ ꯁꯥꯎꯅ ꯈꯣꯠꯅꯗꯅꯗꯤ ꯀꯌꯥ ꯇꯧꯈꯤꯗꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯗ꯭ꯔꯣ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯒ ꯏꯆꯦꯁꯤꯅ ꯈꯤꯇꯪ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯁꯟꯒꯦꯅ खलुरगा नुपासना अमुक खितंग लाइथोखिबगी टाइपता तौगिबा अदे चिसिनाजु हेरा नंग खतरो केदाम ताखलिदुबो नहाय अनेसु फजना केन तौबिदबो नंगबो एंगोंदा कुतांगा तानाजरम नंगबो कायनागा ना कोलिंग लाइक खरा हाइजबे वानी होनामदे को यमती होनरी कायनागा को अमायगा मुखाइगा पाउ होंगगिदबो नुपानेबा अदे हंता अमु इचेसिना मागी थेंगनजर का इचम चम नुपासे थेंगनजर कांसिता को मागा कैनी खरा ताखनबो नुपासे को माय क्लासमेट हाइजरगे क्लासमेट से सिजमो थेंगनबनेबा नाइदी मेसेज थारकपनेबा लोइनरेदना अदुम अमसो अमसो यानबा लोइनरे इसेसे खंगनबा लेब्रा हंगबा कांसिता लेते लेतेना लोइन खुम्मे नुपानी अनिमक्सदा मासे लेतेना लोइ खुम्मेबा हेक्ता थाजरुबा याबा नतबा माजों साइ खंगनर खंगनर सुम काइनबा को सुम तौबसिदा अदगी अमसो आईआरबी नि दो मादी आईआरबी नि हाइनी चंबा नुपासदा मा लेजरगेना खल्ले अवा नुंगाई याम हाइ को अदे हौजिकी मानसु लेबदे याम नुंगाइगदबा इमुंग मानबा दे मानसु हाइ आई लुहोनो युम कमाई साइ खोली हाइ युम चाउना साइ कोइजे उना साबने अदुगा खोइ यामबै काना सोनाकन ले खोइनो सोमनाकन इमा बाबा हाइगा ले खोइ तोंगान चानरे खोटनरे काइन हौजिकी आईआरबी से आईआरबी हाइजरगे सिसिगा वारि वताइ सानै दे इसिना साइ युम से सुमाइना कितंग सेमजल्लो खोलो अदो कैनी मासो लौना लेनरदबनिना मंगोंदा ओइना वाहि वतासे चोपतनबा येंगबला इबा मिनसु हाइ लुहोंग थेमदे येंगबा लाकनैदना अदा नोंगनदनबा लुहोंग लाकपा कांदा मागा अदु मादी खतंगसु खनगनबैना मिना नोंगनदनबा मोंगदा मान हाइ अदे युमदो खितंग मल्लगदि खितंग सिदोगसे सिदोगा का अमा हाइ तारेने फजना चेंगना कैना फजना हौगलगा का अमा खक मोयनी योइना साबदुदी याइदना अदुमाइना सारसु याइ खोले अई पैसा हापके खोटकेना खली सिजे माजे पैसादी याम पाइबगे वादे नते अदु मियोइबनिना तानजबे खलिजबदुना मिगी ममांगदा चोपतनबा सिन साबदुको हेंगिबानी चेला मतुंदा अदुमाइना सेमसे खोचिन हाइ मता महानबदी माने सुपाम पामद्रेबको इचेसिना मासे लुहोंगनिंगेबा तसेंगना बस हराउना अदुम याइ होय याइ सुमाइन तौसि खोचिना अदगी नुपासी ममाजे माजे वांगांगसे हौजी आईआरबी ओरिबा नुपासी ममाजे मासे खरा वांगांगदा नोकनिंग हाइदि मागी मखोनसे नुपीर नुपीनता नुपानता बोरो बोरो लाउबी दि ममाम साइता खनबी सुनिंग दबा कतल लाबा काइन हेता हाइबको अरे सिंगजी खारो लाउ हायरगा खोल लाउ हायरगा काय मोगिदि सिंगजे दुम खर खाय हाय गैस ति थोंगे तो सिंग मरांग कायबगी हाय ताइने मैफु नुंफु हेक थागतपा दे फुंगागी मै थागबा खोकतपगी हेक तवेन हायको ममागा मचागे लाउना खोनबस मासे मोमो मनु अगा तायको हाने मतम खर लोइनरे दे सोमा कंसमा के ओनजनद्रे सेंट्रल थबक तोबो नुपासिसु तुम मागी ड्यूटी लोरागा आई ड्यूटी लोरे खोले कायनागा मेसेज तुम तोय थाजलेबा हानि क्या थामद्रगा थारगा नंग कइनो हानि मेसेज थानबो खोनबदा तुम हान होइस कानसे होइदि स्वेन हिंदिसे कइनो का हारगा इसेसिना मा खोमे नंग थबक याम चिनबदुदा तौबनिदा खोइदि इकाइरे नंगोंदा सुम कइनो तौबसे ने थबक सिंगबे नामसु मेसेज कइ का फसना थानरमेदो नंग तुमि लेगिदुदा इसे इकाइदना तौबनि खोपने इसेसे मासे मारौलेना खोमेबको अनंग खंगनबा लेरबा हंगबदि लेतेदा काइदिनो कोइ खंगनबगा थमदे नंगनसो हाना खंगिदुनि अइनि पाको बिसे केतल्ले खोले कान मासम हाय अदगी नोंगमा पाव याम नुंगाइतबा हायगदे होजिकि आईआरबी को आईआरबी ओइ हाइबा नुपासिगी मागी मपासे लेट्रेन हाय लेट्रेन कमाइन खंगेदा मासे तुमबनी तुमगा नोंगालमदाइगी पुंग अनिमखाय अहुम स्वाइ ताबा कानसिदको फोन से लाएबा नुंदा अहिंगा फोन वारिगा जगा सानबदि तौदे को होजिकि नुपीसे सुंता थाजना नोंगामदाइ फोन तोइसे कैदोर जानो मासे पाइखले फिंगा फाइ ओइनको पाइखला कासदा होजिकि आईआरबी ओरिबा नुपासे को सिसे माजे ओ खोंगेगा खलाबनेबा तेने पीसे मांग कखले कानजा कहिनो पाखतनको इचेसिना कइनो कपिदुबोना
ada moi baba do leite khotre ko ba thado me kaina mana ka se ta chi ka kap khala ab jane isi se ma se nungai tre ba asagi khukap tu da mana ka to jing khap du de isi se ma se nokning badi pharok ning bai di magi nap chi ka bi ma ko tar ga kita nok chaning bai wani adu mo usitab ne te ma se the me ko adu mai do no khol ka no mi ba se ahalo shala ga du mai loin to de gang ta ni se kap ko nungai te khote na hai ko no pisina o khong ka be ma se the me ga nang po thar kholo thenge hai nu pa se yadre da moi kana poloi bidi nongala ga poloi ba na hai bjan nongala ga poloi ba tare na hai ade ai no ma se phone pa ga tum da bi le ko nungai ba thong de kap na ri ba long na ri ba nungai tri ba do ma su loin tai ni ma na su le gi khan cha bu nu pa na ma sam nungai te adagi ma na hai re ko mama si da ai shumai na de ba kra ma chat kit tawi handi leita ba gi ni khot pa gi ni na hai re ma se mama study mana matam se di iche sin ma se minam dreba ai smaina be khangna bani IRB ni hai ada IRB ni khangna badi yamna kui badi na tri do moi ba lu smai lai tri khotre hai mama na hai adu di marak ta salu nu marak ta san badi de phajade asti gumba sora kum da chalo asti chaladi sora ki baton se tongna bani asti ni mitu da poche din thi na phasna pura ga nang chatlo sine ba hoi na hai ade ma ngori do thi no na noni sana gi tra sigi noni sana de mung da ma central thabuk to ba se sana re sana ga mana asti se hayeng mathang ni kai hai ba ko hayeng mathang ni ni huni wale ka samana foi sana bis to ko gi IRB ni hai ba pa sa ai asti do la ke khot ke na ni pa nai la kanu nang la kanu na ko kai no nang nei la kanu hai du wo sum khang de la ke to ni khop ni hai stang la kanu ikai je hai de ka shu ye lu dre ko ma se ayo drama na kainom la kanu hai si bo dum chat lage da na ma se khalle bu ko miyum je ying thu urage da na ada la ke khot ke na mare yam ye na basu che sin da tal la ba ai ma na chat ki khali se do da nga so ta yum du ying tho mo yum da yum lai ke se kamai lai bu no khot bu no kamai na sem to si ge khalaga hekta aina la nga ma ta sarok ka da basu na te na khalaga ma se chat lage na so yung na khalle ko ade hoi la ar khol ro din khumme khumaga ma se makhuragi machanu pm ka moi bari se chalaga lamse hange ko asti ne mr chalaga hange changa ka se ding nu pa se ingak na e bo ko IRB ni hai bu pa se ingak na e ma se ana ma se nok se ye iche se u ba sa no pa ka to sa harau se bi do ko ma gi mamai bang lao lu ko kai ni wa pa bu du ko humang kai ni khang de thau kai ni khang de mai irang nang khala ko no pa ka to bu hung bra ma pa gi asti ni ka na khang da gai wa no fek ta mai ya ma i kai de na ko ma na ka song kai mai ka da ka sang han ba do adu mai ta we yum se adum phibam se charam de go ji na khaluri ji ga gi yum ma na yum jaw ina sai na hai bu yum jaw ni yam ti nam adum mal le ko de ma gi phamung am khak thai ma gi nu pai ka dum chang ha le na ko nu pa si ma na ni hai ra ba ni na ka ma yang ga se thongjin maru da ga group ka si yeng je yeng ga le de phamu zo phamme pham da ma di khara zu asoi rak se am ugal le bi se pham kra tu da khoi ma mak ti tholak te hai ma khangi na ka da mon da le ba ma do da ma hat ki ba gi koi am chura ga le bi do ko chura ga le ba de gi koi semika hai phamu da na pi ba semika do hek lok thok pa da ma ga do mari chelam ga dam du ui hai isi se ma de kai ni as si ko mai to du na haye gai na han ba pura phasan to sin yum ji sa da ba ya roi sini adu mo na ma se kai na thok hai de khan de moi mu se khara din nan da ba imung ni lam si na su oiram ba yai da kai na khan le go ma se anagi sona kan da sti kai hi ma pan thok hai pet lai ba ka se mama se na kappe ba se kamai kap ke da nok ing ba do mama se na kap se dum nok na ba din na ta ba ko ichis na nok ing ba hai da ne hai di yeng ba da acting khra dum henjen ba do khoi kap da chum na teng thar ga penja da ba gi kapan da ba jagoi sai ni khang de ama ni khang de masak tu su nok ning ye ba ko akoi thabak su ba gi ahal oisalak ba gi sakoi ba gi sakta nok ning ba sakta ga oire de makut masa do ga hai ni khang de ama ni khang de yamna ke no dau jo do de khukap jaga bu dun smai oh moi ba ji kai ko do hai ga tor kap pe hai ando ka chumna kapasu hoi halaman sing da ne ko ima iben sing da kapase du mai na kan di kapsa ba ne ko do kapaga su
mai khukaptuna yam thina ekta nokning gi khukap oibako ngasai gi iche si gi makhura gi machani pise mani eta hengasi je thangkalaga ma tik no obane ba iche se masu mana pe no laga ani masak tu uraga phase patu mai nushina banu pa gi mapani do no ma se thingkat le khang ba je ma se ngamdra ba khang bra ai kapiduna mu sum wa nga kapalo chumna nang na sa se kana da sinaram ge kai har kapadi phadaba na sa suning da je kana da sinaram ge sibu kana na warak tori ba no kai na ga ko na sa jing nai bu nu si die kai na ga yam na ke to bu du khang bra na sa jing da suning die ye de ma sa ade khukap du ma ha de ma sa jing do ji saung na ni ma na kapido kai no na ko kari no ne kitang ju na pu ta ba hai de ke to hai ba ta ba wa da ngang ni ngang oi khang da do ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅꯒ ꯀꯞꯄꯦ ꯍꯥꯏ ꯑꯗ ꯏꯆꯦꯁꯤꯅ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥꯏ ꯄꯨꯊꯣꯛꯇꯅ ꯀꯞꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯥꯏ ꯈꯨꯀꯞꯇꯨꯗꯀꯣ ꯃꯤ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯀꯞꯅꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯇꯥꯕꯗꯧꯅ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯍꯧꯁꯥ ꯀꯔꯤꯅꯣ ꯋꯥꯆꯦꯠ ꯄꯥꯏꯔ ꯇꯥꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯋꯥꯆꯦꯞ ꯄꯥꯏꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯟꯅꯈꯤꯕꯗꯣ ꯑꯩꯅ ꯆꯦꯟꯕꯗꯣ ꯅꯪꯒꯤ ꯈꯨꯗꯩ ꯁꯝꯕꯟꯗ ꯄꯜꯍꯧꯕꯗꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯦꯟꯗꯕꯩ ꯍꯥꯏꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯈꯨꯗꯩ ꯁꯝꯕꯟꯗ ꯄꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯌꯥꯎꯔꯒ ꯀꯞꯄꯛꯄꯗꯨꯗꯗꯤ ꯃꯥ ꯀꯞꯄ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯋꯥꯁꯦ ꯂꯥꯎꯔ ꯉꯥꯡꯕ ꯇꯥꯔꯦꯀꯣ ꯅꯪ ꯀꯥꯎꯔꯕꯣ ꯀꯥꯏꯅꯒ ꯇꯧꯕꯗꯨꯗꯅꯦ 이제세 마세 ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ 하여보고 마세 녹닝보다 강해고 마세 나오피 마 쿠진 식나드나 강해 아데 마세 행카시스나 굽살라디 오에로에네 뭐 비행호부 일리드나고 그러면 되지 않나 비드데 붕어 파이셀라가 비행호부 인부도 비행호부 인부시나 마이제 쿰잘라만 또 맨날 레이 하여고 또 맨날 레이버데 뭐세 마나오피시디 크라 안강 거이버니 놓고 팅동 페노 페슨 동 레이바나 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯀꯥꯁꯇ ꯂꯩꯔꯣ ꯁꯤ ꯂꯥꯛꯑꯣꯅ ꯀꯥꯁꯇ ꯂꯩꯔꯒ ꯃꯣꯏ ꯏꯕꯥꯅꯤꯁꯦ ꯈꯨꯖꯤꯟ ꯁꯤꯡꯅꯗꯅ ꯈꯔ ꯈꯔꯗꯤ ꯅꯣꯛꯑꯦ ꯍꯥꯏꯌꯦ ꯅꯣ ꯀꯥꯁꯇ ꯆꯪꯉꯦ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯌꯥꯝ ꯊꯥꯖꯗꯦ ꯈꯣꯠꯇꯦ ꯑꯩꯅ ꯁꯛꯀ ꯌꯥꯝ ꯐꯖꯩ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯆꯝꯕꯅꯤꯀꯣ ꯌꯥꯝ ꯄꯪꯖꯕꯅꯤ ꯃꯥꯗꯤ ꯀꯥꯏꯅꯕꯤꯒꯅꯨꯀꯣ ꯑꯁ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯁ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯇꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯏꯆꯦꯁꯦ ꯑꯩꯁꯤꯡꯁꯦ ꯅꯨꯄꯤ ꯌꯥꯝ ꯍꯥꯏ wari tabiri ba mayam adi waro bidana ba ningsingjari hadi nupi sum haibagi mingau che na haibase kitang keno hainagi ba thatok ngamdabdo oi ori se muji sanare ko ale phiroi loraga lakpa na haibade iche se mase dum nokhe taraga adum tai khole ada mari thabak mafam di kai ta ge khotke ne iche ne hangba jani da ingkhalak ba ngang nate ko phasana ke torban ma thigat palak sabani ma din pa se ma kai no haije sin ngeba adagi hanubi miyai chami nai o magi thabang mafam lo mana suru mafam thabang mafam do aduda tai sineba iche se ma karino ma haiji bo na khalle iche ne sumai na hangadi soina batare de moi masen lo sanagi batare en iche se ingit irang khra di khangbani na de madi hojik kai honari no baba na leitre baba leitre ga kai na ayamba sina sinphangoi na sunagi na yam sing na mana mo malak aisabi ani hum phamung da phamme ko phone met ko tan leibi kangbu ma ada hangbodu da adum bangsu subani law matamna law subani deng law matamna tabna aphang pham adum bangsu da subani da ma di khopani ma bu yam phabani khotpani ga hai adagi iche se ma je phamma ga leiba ngamakte ma se hawgalaga chaninge bu ko hari ngasai ma sauning khale IRBni ga haraga yengune ka ada iche sina su hek yengbada mi ga da wang chawraga khotlaga de man su ma lu bu ko panghai haijalaka da su ma de de ngasai gi thabak tawre haibagi mong su hek mangum taw ko adu man ba wang sangang su yamna thajana ma se lakin ma phamma ngamakta de wai sum sanare adagi mo dai mi dunu chamini khangde amani khangde wari sanaba kan wari da yaw thore ko ichi khangnari bu nupa se ko IRB ni hai se na hai mogi adu da kajinam le jane kajin se ma di IRB oi ba ko mai dress se se daga IRB saraga nupi koira me ye nupi ko ni IRB ni na hoi muktana ko IRB gi dress to se laga chatpa ka ko police na phar phura aba sai ai kan nung kai ka hangak pa kan di yaw dre do haijana ba bo ni sen hanga haina dai ne be bartina ne bi sha su yawe kai na ga yawi po ni nupa da sumu sumai sugum ba khar ga hotna jaba mi sulai ni da ka ada ma sai ai kan nung kai hangbad da puthorok tabdagi phugi bai wai to ma thoyam jadam ni yam chambani mi di yam phabani ko khopani ko kai moje wa kan tho apa ko ichi gi mamang si da eta aduma
이제스 이까이버고 만나오피 망시다 이제스 마세 녹산나래 마세 아니 마세 아스티지 마세 로이딩데 마세 하우담 타세 닝아버니고 아니 아우수 칼레 아시 이나오피가 라오 파이다 이탄다가 라아데 이제 뭐남 파파 레이라바 이 누파스 좀 레이드니네가 마세 스투가제 캬캬 수응엠 사 기름가 락슬락보다 아이 나락도 이몽지다 아이보 아이 가만히 레임데 시보가 마세 엔다 ꯆꯠꯅꯤꯡꯕ ꯂꯣꯏ ꯃꯥꯁꯦ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯗꯦ ꯈꯣꯠꯂꯝꯗꯦꯅ ꯍꯥꯏ ꯃꯥꯅ ꯃꯅꯥꯎꯄꯤꯅ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯥꯏꯒꯦ ꯇꯧꯋꯤ ꯃꯅꯥꯎꯄꯤꯁꯤꯁꯨ ꯃꯥꯅ ꯈꯨꯖꯤꯟꯅ ꯇꯛꯀ ꯈꯣꯠꯂꯒꯀꯣ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯁꯦ ꯎꯠꯂꯦ ꯃꯅꯥꯎꯄꯤꯗ ꯑꯗꯩ ꯑꯁꯇꯤ ꯂꯣꯏꯗꯗꯤ ꯆꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯩꯅꯣ ꯆꯥꯛꯀ ꯆꯥꯔ ꯍꯜꯂꯣ ꯈꯣꯠꯂꯣ ꯀꯥꯏ ꯍꯥꯏ ꯃꯥꯁꯦ ꯑꯁ ꯑꯩ ꯈꯤꯇꯪ ꯐꯔꯛ ꯇꯥꯅꯤ ꯌꯨꯝꯒꯤ ꯃꯥꯗꯁꯨ ꯍꯥꯏꯔꯝꯗꯕꯅꯦ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯦ ꯍꯥꯏ ꯑꯗꯩ ꯈꯔꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯗꯨꯕꯣ ꯉꯁꯤ ꯐꯥꯍꯧ ꯇꯥꯔꯦ ꯀꯥꯏꯅ ꯃꯣꯏ ꯃꯁꯦ ꯕꯥꯏ ꯍꯥꯏꯅꯕꯁꯤꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯂꯋꯥꯏ ꯂꯧꯊꯣꯛ ꯏꯃꯩꯃ ꯃꯥ ꯌꯧꯋꯦ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅꯀꯣ ꯑꯗꯒꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯁꯤꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯆꯪꯉꯦꯀꯣ ꯅꯨꯄꯥꯁꯦ ꯑꯆꯥꯄꯣꯠꯀꯁꯦ ꯍꯥꯞꯅꯕꯀꯣ ꯑꯁꯨꯝ ꯀꯥꯡꯒ ꯂꯨꯈꯠꯂꯒ ꯀꯣꯏꯃꯥ ꯃꯥꯏ ꯍꯥꯏꯗꯤ ꯆꯦꯔꯪ ꯄꯣꯂꯤꯊꯤꯟꯒꯗꯣ ꯊꯤꯔꯤꯕꯀꯣ ꯏꯆꯦꯁꯦ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯁꯨ ꯎꯠꯇ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯇ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯩ ꯏꯆꯦꯁꯦ ꯅꯣꯛꯁꯟꯅꯔꯒ ꯅꯪ ꯋꯥꯔꯅꯤ ꯌꯥꯝ ꯍꯥꯞꯄꯅꯨ ꯃꯤꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯇꯞꯇꯥꯏ ꯍꯥꯞꯆꯜꯂꯦ ꯍꯥꯏꯔꯅꯤ ꯀꯥꯏ ꯏꯆꯦꯅ ꯑꯣꯏꯅ ꯁꯥꯟꯅꯕꯩ ꯇꯥꯏꯞ ꯇꯧꯔꯦꯕ ꯀꯅꯥꯅꯣ ꯂꯥꯎꯔꯛꯏꯁꯤꯗ ꯁꯤꯒ ꯑꯣꯏꯅ ꯁꯥꯟꯅꯗꯅ ꯇꯧꯔꯤꯅꯤ ꯃꯥꯁꯦ ꯍꯩꯅꯗ꯭ꯔꯦꯀꯣ ꯃꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯤꯡ ꯃꯔꯥꯡꯉꯦ ꯃꯥꯗꯤ ꯉꯁꯥꯏ ꯊꯣꯡꯒꯥꯟꯗꯕꯨ ꯂꯥꯜꯂꯗꯤꯅ ꯈꯜꯂꯦ ꯑꯗ ꯂꯥꯛꯑꯦ ꯈꯣꯠꯂꯒꯦ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯦꯕꯀꯣ ꯏꯆꯦꯁꯤꯅ 마디 수라 누미도 보잉제 파자는 비기디 컨저바 ꯑꯗꯨꯒꯅꯦ ꯑꯁꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯄꯤꯊꯣꯛꯑꯝꯃꯤꯁꯤꯅꯅꯦ ꯃꯥꯗꯤ ꯁꯣꯔꯥꯠꯇꯣ ꯂꯥꯛꯑꯔꯣꯏꯒꯦ ꯈꯜꯂꯦ ꯑꯗꯨꯒꯤ ꯄꯣꯌꯦꯡꯅꯤ ꯈꯟꯗꯅ ꯃꯥꯗꯤ ꯄꯤꯊꯣꯛꯑꯝꯃꯦ ꯑꯗ ꯄꯣꯌꯦꯡꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯅꯨꯄꯥꯁꯤ ꯃꯥꯁꯤ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯅꯣ ꯑꯩ ꯌꯥꯝꯗꯕ ꯑꯩ ꯑꯃꯨꯛ ꯂꯩꯔꯗꯤ ꯃꯌꯥꯝ ꯄꯤ ꯌꯥꯕꯅꯦ ꯑꯃꯨꯛ ꯃꯔꯛꯇ ꯄꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯖꯤꯟꯅꯔꯒ ꯏꯆꯦꯁꯤꯅ ꯃꯥꯅꯅꯦ ꯑꯁ ꯆꯠꯄꯁꯤ ꯇꯣꯡꯕꯣꯏ ꯇꯧ ꯃꯅꯥꯎꯄꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯆꯦꯜꯂꯛꯄꯁꯤꯗꯤ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧ ꯊꯣꯡꯒꯥꯟꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗꯤ ꯃꯥꯁꯦ ꯋꯥ ꯌꯥꯝ ꯁꯪꯕ ꯑꯗꯩ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯃꯅꯥꯎꯄꯤꯁꯦ ꯍꯥꯏ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯁꯤ ꯋꯥꯁꯦ ꯏꯀꯥꯏꯖꯝ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯃꯥꯁꯦ ꯍꯥꯏ ꯃꯅꯥꯎꯄꯤ ꯍꯥꯏꯗꯣꯛꯀꯅꯨ ꯃꯅꯥꯎꯄꯤꯁꯦ ꯍꯥꯏꯗꯣꯛꯑꯣꯍꯦ ꯑꯗꯨꯕꯨ ꯀꯃꯥꯏ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯑꯗꯣ ꯍꯣꯔꯦꯟ 마보나 항아디 가만 쿰드니 고도 스카림 쿰으노 껬 하르노 콜 아이 톡바 하르게나 마세 manaw pisda mele manaw pisda mele mase lapadi mase phone se paidre ai pasna call tor ko khod mas chaire bo no pasna na dumaina oi da pa da ngang ba khot ba thabak taw du su taw de dum hai ba ya ba du khop da adai mina mi do kai no ka hang ka har ka sta ko no pasna mu hai e ko hauji ki irb ni hai je naram ba do oiram dre ko irb se mai no ꯁꯨꯝ ꯈꯪꯅꯕꯗ ꯃꯥꯁꯨ ꯅꯨꯡꯁꯤꯅ ꯆꯕꯤ ꯑꯃ ꯂꯩꯔꯝꯕꯖꯥꯠꯅꯤꯗ ꯊꯕꯛ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯃꯥ ꯃꯤꯔꯥꯏꯔꯝꯕꯅꯦ ꯑꯩꯁꯦ ꯊꯕꯛꯇꯤ ꯌꯥꯝ ꯆꯦꯟꯖꯕꯖꯥꯠꯅꯤꯗ ꯑꯗꯩ ꯄꯨꯂꯤꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯥꯁꯦ ꯐꯅꯌꯥꯝꯗꯤ ꯆꯦꯜꯂꯝꯕꯖꯥꯠꯅꯤ ꯑꯣꯏꯗꯕ ꯄꯩꯁꯥꯗꯣ ꯄꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯩꯁꯥ ꯄꯤꯔꯕꯣ ꯈꯟꯕ ꯅꯠꯇ꯭ꯔꯦꯗꯣ ꯄꯩꯁꯥ ꯄꯤ ꯉꯝꯗꯕ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯈꯟꯅꯤ ꯆꯨꯝꯗꯤ ꯆꯨꯝꯕ ꯋꯥꯅꯦ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩ ꯅꯪꯁꯦ ꯅꯨꯡꯁꯤꯕꯅꯤꯅ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯖꯜꯂꯨꯕꯅꯤ ꯈꯣꯠ ꯅꯪ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨ ꯀ ꯍꯥꯏ ꯁꯤꯅ ꯍꯣꯏ ꯁꯥꯎꯗꯦ ꯈꯣꯠꯇꯦꯅ ꯃꯥꯁꯦ ꯍꯥꯏꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯦ ꯏꯟꯊꯤꯉꯥꯏꯅꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯥꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯏꯆꯦꯁꯦ ꯑꯣꯟꯖꯜꯂꯦꯕ ꯍꯣꯏ ꯏꯆꯦꯁꯦ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯕꯗ ꯃꯥꯅꯤ ꯃꯥ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯖꯕꯅꯤ ꯃꯥ ꯃꯁꯥꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯗꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯦꯛ ꯌꯦꯡꯅꯕꯅꯤꯗꯅ ꯑꯗꯩ ꯃꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯃꯥꯏ ꯀ꯭ꯂꯥꯁꯃꯦꯠꯁꯤꯒ ꯑꯃꯨꯛ ꯑꯣꯟꯖꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩ ꯑꯗꯨꯝ ꯅꯨꯄꯥꯗꯨꯅꯁꯨ ꯀꯣ ꯅꯨꯄꯤꯁꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯂꯧꯔꯒꯦꯅ ꯈꯟꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯏꯆꯦꯁꯤꯅꯁꯨ ꯃꯉꯣꯟꯗ ꯂꯩꯔꯒꯦꯅ ꯈꯜꯂꯦ ꯁꯨꯝ ꯆꯍꯤ ꯁꯨꯝ ꯌꯥꯝꯖꯜꯂꯛ ꯄꯥꯟ ꯈꯪꯉꯔꯣꯏ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯕꯦꯔꯥꯅꯦꯕ ꯆꯍꯤ ꯌꯥꯝꯃꯛꯄꯁꯦ ꯅꯨꯄꯤꯗ ꯆꯍꯤ 31 32 + ꯁꯨꯒꯗ꯭ꯔꯤ ꯕꯦꯔꯥ ꯑꯗꯨꯝ ꯂꯤꯕ ꯆꯤꯡꯉꯦꯗꯅ ꯅꯨꯄꯤꯗꯗꯤ ꯆꯥꯡꯆꯠꯇ ꯁꯨꯝ ꯌꯥꯝ ꯂꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯑꯗꯣ ꯆꯍꯤ 31 32 ꯁꯨꯔꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯦ खरा केम तो जगह लीरे कायनगा याम लीबदी नतेको नुपीसिंगसिसु यारि पोनी दो तक हौजिपुदी तक मैम थोले ना थाइनदि याम हाइनरमे हाइ हौजिकति हाइनद्रे दुना नुपीसिंग लैबा यारि दे इचेसिनसु हौजिकि सेंट्रल थबक तोबा माइ क्लासमेट्स दे लैगे खलिसे मागिदि मरि मखोंसे फजदा खंगबाइ हाना ममाना लोइनरे नि मोनि सुमाइ तोबनि खोपनि लोइना सिनाना खंगबनिना थिगनिंगाइ दो याउद्रेदना the young the way what I sanare they told a pasna suti told Pakan Sidaqua, Chesimasidum, Ciele, they song in Upa, Airbini, Hijananupa, the mass hide a Chile, college, my nada, Hotnaga, I am think up a high got, then
ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯨꯄꯤ ꯅꯣꯏꯁꯦ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏ ꯍꯥꯏꯔꯦ ꯍꯥꯏ ꯑꯗ ꯏꯆꯦꯅ ꯍꯥꯏꯒꯦ ꯍꯣꯏ ꯄꯥꯝꯃꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯑꯍꯦꯟꯕ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯆꯥ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯩꯗꯨꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯅꯤ ꯅꯣꯏꯁꯨ ꯋꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯅꯤ ꯏꯆꯥꯗꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯅꯅꯦ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯍꯌꯦꯡꯅꯦ ꯏꯆꯥꯗꯣ ꯅꯨꯡꯉꯥꯏꯅꯕꯅꯦ ꯍꯥꯏꯕꯀꯣ ꯏꯆꯦꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏ ꯏꯆꯥ ꯁꯦꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯏꯆꯥꯗꯨꯅ ꯃꯤꯃꯥꯟꯅꯅꯕ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅꯅꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯁꯨꯅꯤꯡꯕ ꯑꯗꯒꯤ ꯇꯟꯗꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ ꯊꯤꯁꯦ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯁꯤ ꯃꯌꯥꯝꯁꯦ ꯃꯔꯨ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯀꯥꯏꯅꯒꯤ ꯍꯥꯏꯀꯣ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯤꯅꯝꯕꯗꯨꯗ ꯑꯁ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯆꯝꯃꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯩ ꯌꯨꯝꯂꯩ ꯀꯔꯩꯅꯁꯨ ꯈꯤꯇꯪ ꯐꯥꯠꯇꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯋꯥꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯋꯥꯒꯅꯤ ꯈꯟꯕꯗꯒꯤ ꯀꯥꯏꯅꯈꯤꯕꯅꯤ ꯍꯥꯏ ꯑꯗ ꯏꯆꯦꯁꯤꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯔꯛꯏꯁꯦ ꯁꯨꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯟꯕꯗꯣꯀꯣ ꯇꯁꯦꯡꯅ ꯏꯆꯦꯁꯤꯅ ꯆꯞ ꯌꯨꯡꯅ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯁꯨ ꯃꯥ ꯌꯥꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯏꯆꯦꯒꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯖꯕꯅꯦ ꯃꯥꯅ ꯏꯒꯣ ꯈꯔ ꯋꯥꯡꯖꯕꯅꯦ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯈꯔ ꯈꯟꯕꯅꯦ ꯄꯥꯝꯗꯕ ꯁꯥꯕꯒꯤ ꯑꯁꯣꯏꯕꯅꯦ ꯑꯗꯩ ꯄ꯭ꯂꯁ ꯀꯣ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯒꯗꯕꯗꯣ ꯃꯤꯑꯣꯏꯕꯁꯦꯅꯣꯛꯅꯕ ꯌꯥꯝ ꯀꯟꯅꯩꯗꯅ ꯑꯗꯩ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯅꯣꯛꯅꯔꯛꯑꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗ ꯈꯟꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗ ꯃꯥꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯈꯤ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦꯒ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯝꯊꯣꯛꯅ ꯍꯤꯡꯕ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯑꯩꯗꯤ ꯌꯥꯏꯗ ꯏꯆꯝ ꯆꯝꯊꯣꯛꯅ ꯂꯩꯕ ꯃꯤꯁꯤꯅ ꯃꯥꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯀꯥꯏꯅ ꯍꯥꯏꯕꯁꯤꯅ ꯈꯤꯇꯪ ꯍꯦꯛ ꯐꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯨ ꯇꯨꯡꯗꯗꯤ ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯏꯒꯣꯁꯦ ꯈꯔ ꯑꯔꯣꯏꯕꯗ ꯋꯥꯡꯈꯠꯂꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯈꯤ ꯍꯥꯏ ꯑꯗ ꯏꯆꯦꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗ ꯑꯐꯕꯀꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯐꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯐꯠꯇꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗ ꯁꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯅꯀꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯁꯣꯏꯕꯅ ꯁꯤꯅꯤ ꯁꯣꯏꯗꯕꯅ ꯁꯤꯅꯤꯗꯣ ꯊꯝꯕꯤꯔꯝꯃꯣꯅ ꯍꯥꯏ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯔꯛꯇꯅꯕꯗꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯁꯨꯝ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯦ ꯌꯥꯖꯔꯒꯀꯣ ꯍꯥꯏꯐꯦꯠ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯌꯥꯝ ꯊꯤꯅ ꯀꯃꯦꯟꯇ ꯆꯩꯕꯗꯨꯗꯤ ꯆꯩꯕꯤꯔꯛꯇꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯀꯣ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ